Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau. Security Force na Manipuri tongan mafamsingda khusukulai amadi nisagi polamsing phagale. Council na uba class 12 parikhyagi commerce stream da ahanba position takhrabi Waripam Lydia Debina lebak asigi sel thumgi phibam phagathanaba meeting thamba pamli amasung Pradhan Mantri Narendra Modi na ngasi lebak asigi naha lising yangkhai mathoida appointment letter sing yentoklagani. Manipur ki ching amadi tampaki tongan ba chingnaba mafamsingda security force na thiba humbagi thabak leptana chathari police ki pauna hai Bisnupur jila gi Kaipha lambi amadi khuman gi jaga da thiba humbagi thabak chathabada khusukulai kaya phangba ngamki Carvine machine gun ama magazine yaudaba 303 rifle ama single barrel SB L nongmai mari Countrymet 9mm pistol ani hand grenade ani kilogram ani gram chani rom lumba IED ama kilogram ama gram satret lumba atopa IED ama tube grenade pipe ani yauna tongan ba khusukulai kaya phangba ngamki Thoubal jilagi Leirongthel Pitragi Chingkhong da thibu humgi thabak chathabada 7.62 mm gi kapa yariba nongmi maru khara phangki hairi Miyam digi sel khaiba aina yadaba loop kaya gi myoising phagatnaba thibu humgi saruk ama oina khulai Paiba kangbu amagi sympathizer ama Imphal West ki Hekrujam mamang lekai digi fare hairi mioi adudegi magazine ama AK rifle ama telescopic scope yawba magazine ama galoina 303 rifle ama 7.62 mm gi ahangba magazine ama nongoi marutra manga phangbangam ki hairi Imphal jila gi senjang mayai lekai digi aina thingkharba loop pripak pro gi mioi ama phare amaromda Thoubal jila gi manung chanba Lilong Haureibi Turial Ahanbi Darul Urum Makhadagi Mioi ama nisha oina sizinaba yaba polam kayaga loinana phare mioi asidagi brown sugar kilogram 3 gram mapan heroin powder ni chingnaba posak yawba sapon cap taret atopa brown sugar gram khara codeine bottle taret amadi mobile phone taret phangba ngamki makha tarakpada Darul Urumgi makhadagi atopa mioi amagi yumda thibu humbagi chathak Thabak chathabada nisa oina sizinaba polamsing yonbadagi phanglakpa senpham lupa lakama lishing taramari zanikun phangba ngamki masiga loinana SP capsule N10 tablet Diazepam tablet amadi codeine bottle khara phangba ngamki Council na lauba class 12 parikhyagi commerce stream da ahanba position takhrabi TZ Higher Secondary School gi Mahiroi Waripam Lydia Debina leibaga sigi seltumgi phibam phaganaba meeting thamba pamli Uripo Kumantem Lekai gi mahaki yumda paumi singa unabada Lydia na hai lenga gi thabak tawbagi wakhal leite satar accountancy tamlaga lalot itigi lamda khonaba pami Lydia na anba position tarki ba asida mahaki apokpi amadi school gi oja singi mateng chauna yawi hairi nongmada lairik pabagi akaknaba matam semduna thamlakte adubu nongbugi ngahaktang oirabasu lairik padun honaraki hainasu Lydia na phongdoki mahakna hai Mayamna budi government school je kaisu phajana di highway de haiba tare akhoi government school da tamme ka hairaga di yamna ngauksanna ba lamhen ba angangi type ta dum ubi basu yawi haiba tare adu oi taraga su akhoi gi manung da leiriba akhoi system ji di yam tonga leba changa kanda smaina leiramgani haiba je kaisu thajagi de haiba tare du oja jing ji su akhoi kai gumba school lakta ba tare jo to poja dum changa le kaisu period hangna le hande Private school da tambasi akhoi parents ki financial da su yamna sokpanina government school da tambada akhoi parents ki financial position da su kitang improvement di lae aduna mayam da fatte haiba gi wakhan je thadok piraga government school da ju hena focus tawhani haibi saijani Sandia jilagi kanan khulda asa workers singi oiba hepatitis B amadi C gi matang da training program ama lem amadi lemna screening tawbugi thorum ama ngarang pangthokre National Viral Hepatitis Control Program gi makhad District Health Society Chandel na sinduna nomugi oiba training program adu District Health Society Chandel Non-Communicable Disease Cell gi District Nodal Officer Dr. L. Deben singi meeting makhad pangthokibani thorumasida miyoi humpu hena hepatitis B amadi C lemna screening tawki haire Imphal West jilagi Kanchipur gi MU gi ahanba gate gi mayoknabada leiba hardware dukan ama ngarang khangowdana maina chakakre Thaudodugi pau hek phangmaga Manipur Fire Service ki fire tender ohum laktuna mayedu muthatki amadi ka hena amanga ta thokadabadigi kanba ngamkre hardware dukana dugi thongju 2 da leiba thongju part 2 da leiba mioi amagini hairi
प्रधानमंत्री नरेंद्र मोदी की पुंगनिंग की वा मन की बात की चाम कुनमाथोई सुबा एपिसोड हयेंग नोंमाइजिंग नुमित की अयुक पुंग 13 आकाशवाणी की थोंग संदोकनी थौरमसी AIR न्यूज DD न्यूज PMO अमदी इंफॉर्मेशन एंड ब्रॉडकास्टिंग मंत्रालय की यूट्यूब चैनल सिंगदसु लाइव स्ट्रीमिंग तौगनी LRS आकाशवाणी चुराचानपुरदसु थौरमसी संदोकनी मसिगी मणिपुरी वहानतोक प्रधानमंत्री न वा ngang ba hek loibaga आकाशवाणी इम्फाल न संदोकनी मसी हयिंग निमिदांग पुंग निपालदसु अमोहना संदोकनी तालिक लोनचिंगदना मथंगी निमित्त संदोकनी ताबिदिबा पावसी आकाशवाणी इम्फालदगिनी प्रधानमंत्री नरेंद्र मोदी ने ngasi लेबागसी की धा लिसिंग यांखै माथोइदा वीडियो कॉन्फ्रेंसिंग की खुतांगदा अपॉइंटमेंट लेटर सिंग यंथोकलगनी तोंगान तोंगानबा विभाग सिंग थबक चंगनबा अपॉइंटमेंट लेटर खुसिनबगी थौरमगा मरी लेनना महांगनो वाफुम कयासु फोंदोकनी हाइरे 15 सुबह रोजगार मेला असी लेबाग असी की तोंगान तोंगान मफम 93 फांगदोकनी मसीना लेबाग असी की नहासिंगदा खुदोंग चाब अमा पीबगा लोइनना साखुत थौरांगी थबक थौरमसिंगदा सरुक याबक ngमलगनी नौने अपॉइंटमेंट ऑर्डर फंगदौरिबा नहासिंगना केंद्र सरकार की तोंगान तोंगान मंत्रालय अमसुंग विभाग सिंगदा थबक तौगनी नेशनल इन्वेस्टिगेशन एजेंसी NIA ना लेबाग असी की तोंगान तोंगान मफम सिंगदा ngamkhai lansilaktuना kusukulai amadi nisagi polam sing lalonbagi thabak chathabada mari leinana thibu humbagi thabak chathakre khalistani singna hairiba thabak thoram sing asida mapungoina yawi hairi ngarang Punjab Jammu Kashmir amadi atopa rajya kharada paksana thibu humbagi thabak chathaki agency asina electronic device amadi atai maroiba polam kayasu tongan tongan mafam 19 dagi phagat pangamle hairi NIA na hai lebak asida khalistangi lalung ama oina yekai thingai ba pinaba khonabani makoi mapa lebak singi myoi singasu toina pau phongnai haire ngasi phungba pausi singi mariba pau singi damak haujik Kshetrimayum Premchand leire Premchand Thagachari Suni Ponupam pausi gi han bi headline asi higher secondary examination phal lauthokre mairoi lishing kuntare cham humra manga mai paktuna pass to bugi chang cha da mawdramari yoki hai bi headline asini Pawasi ka manana People's Chronicle, Sangai Express ki English edition, Imphal Free Press, Tamilong Times, Gunview Mail, Hills Hornbill Express ta ahan bi headline pituna fongli. Sangai Express Manipuri edition dana Class 12 exam da chada Maudramari pass tokre stream ahumaki topper sing nupi mahero ngaktani science ta Ria, Arts ta Hana, Commerce ta Lydiana makok oire haina fongli. Pawasi ka manana Sana Leibak Amadi Ichel Express ta ahan bi headline pituna fongli Pawasi Morning Bell dana banner headline pituna fong bo thengnare Huyenlan Paudana Kosema Lauba Class 12 ki exam lising ani kunmanga gi result lauthokle mamang chahidagi pass to bugi chang hanthare haiba headline asi fong bo thengnare Parikhai du pagi Pawasi nahal thodangda banner headline pituna fongli headline adudi Kosema Lauba Class 12 result haidokre Lenga ki school TG Higher Secondary na stream ahumakta position tara puthok pangamli haiba headline asini Manipur Mail gi ahan be headline asi strike na maram oiduna miyam gi nomagi punsida chawna akaiba pikhi haiba headline asi fongli Huyenlan Pauda Manipur gi National Highway singda free movement ngamhandabana JNB gi maheroi sing salak sare Assam da pangthokadaba JNB gi sports cluster level selection da maheroi chama kunipan charuk yaba ngamdre haiba headline asi phongbo thengnare Amit Sahana Chief Minister singda makoi gi state singda leiba Pakistani sing halhan khinaba khangan khre haiba headline asina Imphal Free Press ki ani shuba headline ni Khongjam lanpham da leikidraba thaubu singda Justice Committee na ikai khumnakre MLA singi marakte yauriba sagai gi maital asiba sing para tambiresi haina Jaychandra na phonokiba wafam sanaleba ki ani shuba headline piri shuni Thagachari Premchand aroibada maroiba pau amok Security Force na Manipur gi tongan tongan mafam singda khusukulai amadi nisagi polam sing fagatle Council na lauba Class 12 parikya gi Commerce stream da ahanba position ta khrabi Waripam Lydia Devi na lebagasigi seltungi phibam phagathanaba meeting thamba pamli amasung Pradhanmantri Narendra Modi na ngasi lebagasigi naha lising yankhai mathoida appointment letter sing yanthok lagani pauloi jare